Hairang Leirang Channel na mayamgidamakta pujarakliba Phungawari Mama Macha. Thaina mamangayda mama macha ni khak leirami. Mapana nauna hundokpiramle. Mama macha na wana lenba ubada leikaigi sansenba nungtigi chathalli. Nongma san mayam pulapna sanjabungda kunduna leiringayda makharomdagi awang pangna nonglei nungsitki mang thana lairien ama yangna lakpa sanje nahaduna urami. Lairien aduna aigi thawaidadi amukta kallu haiduna hairakpadu tabada sanje nahana aidi angangni nangi thawai kanba ngamloi haiduna khumlai. Lairien aduna kiganu aibu hatke haiduna tanarakliba mi singsina hangbada ai awang pangna chenkhre haiduna khummu hairei. Lairien aduna ai nangonda changduna leirage haiduna lairien adu sanje nahadugi marumda lotuna leikhre. Ikui kuidana mayam adu yausilakle. Sanje nahaduda somda chenkiba lairien adu uhaubra haiduna hangbada sanje nahaduna awang pangna chenkhre haiduna khumlai. Asumna mayam singadu awang pangna tanakre. Mayam adu chatkraba matungda lairien ningthau adu chongthorakle. Lairien ningthau aduna sigadaba aigi thawai kanbiba yamna nungairi. Aina nangonda bor ama pige. Mikok ani suna phangbada nathwai mangani khangu. Lengi paliba jiba khudingmaki marol khangba oiro hairamlaga lairien adu chatkre. Sanje nahaduna ingangakna yengduna leihawi. Yumda san hoiduna karakle. Nongalaga amuk san chenba lagle. Sanje nahaduna sanjabungda leiringai makharomdagi kwak ama khonglaga pairei. Sanje naha nangi ingkholgi maningda lapu horiba adugi makhada nangna nahan muki mapokta thanamba sana lupa leibani khangudo hairamlaga kwak asi paikre. Sanje nahaduna kwak si mirol tho ina haiduna khalami. Asumna san mayam adu hoiduna mayumda karakle. Nongale mamana machagi chak thonglami. Sanje nahaduna maningda horiba lapu asigi makhada lei haiduna hairakliba sana singadu leibra yenge haiduna lapu makhong adu taurami. Mama aduna khuzam haidokpa thoklakpada ibungo nangdi sida kaidauribra haiduna hanglakpada ima lapu singasi swaida hoba kuimale mafam hongdoke haiduna tauribani haiduna khumlai. Mama aduna khangdabanina wanabani sum tauduna leiraganu lao imungda chaklasi haiduna hairamlaga mama adu changkhre. Sanje nahaduna sum taubada tangkhai chanbada upu ama thengnari. Upu adugi manungda sana yauba kharung ama thengnari. Angang aduna mi tadanaba mama adubu tuminna kauba chatlami. Mamana sak thirage loire haiduna hairei. Machanupana ima kainomata yengulau haiduna hairakpada mamana nangna waradana aibu yahongadabagi kadar tauribadu khangi chatlone hairaga mama macha adu lapu makhongda lakminari. Machana tu ima asida leirisi yengu haiduna sana yauba chapu aduda makhuthilai. Mamana ibungo masidi sanani ne. Ima ichagi awaba ubiduna isorna pibirabani ibungo. Hayengdagi leikaigi sansenba asi matam khara leplo. Ima chatuna hainarurage hairaga hayengdagi sansenba laklaroi haiduna mama aduna hainarure. Mama macha tanaraga kana khanghandana leirakpana nongma machana sum chatlingai nupa amana bhai aigi pung amata yonge pung asi yeiba heiba heitaba leite pung maida khutna thambada jagoi oiro isai oiro tan kaiba leitraba pung yai oibani. Sanje nahaduna pungdu kadai leibage marupu yauribara haiduna hanglakpada furikhaudagi khubi mukchauba pung ama puthoragli. Sanje nahaduna sibu yeiba yagadra haina hangbada nupa aduna yeiramdaida chauhaningba mawongda chauro haiduna khutna thengbada pung asi matomta chauthorakadabani hairi. Sanje nahaduna pung adu leiduna purakle. Sanje nahaduna sumlakpada nupa ama thengnarami. Nupa aduna marup aigi mange thingu yayoibasi leibiyu hairabada sanje nahaduna nangi mange thingu yayoibasi kari kanabage hangbada kanaba haibabu mi lai oisanu
ꯃꯪꯒꯦ ꯊꯦꯡꯒꯨ ꯊꯧꯔꯤ ꯌꯥꯏꯑꯣꯏꯕꯗ ꯐꯨꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯜꯂꯒ ꯐꯨꯒꯅꯤ, ꯇꯣꯛꯑꯣ ꯍꯥꯏꯔꯒꯅ ꯇꯣꯛꯀꯅꯤ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯃꯗꯨꯃꯁꯨ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯁꯒꯣꯜ ꯑꯃꯠꯇ ꯂꯩꯒꯦ ꯍꯥꯏꯕꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯅꯤꯡꯕꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯟꯖꯦ ꯅꯍꯥ ꯑꯗꯨ ꯁꯒꯣꯜ ꯂꯩꯕ ꯆꯠꯂꯦ꯫ ꯁꯒꯣꯜ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯒꯣꯜ ꯑꯃꯠꯇ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯖꯟ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯥꯏ ꯑꯃꯗꯒꯤ ꯃꯌꯥꯡ ꯀꯪꯈ꯭ꯔꯕ ꯁꯒꯣꯜ ꯑꯃꯅ ꯈꯣꯡꯂꯛꯏ꯫ ꯄꯥꯈꯪ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯩꯕꯨ ꯂꯧ, ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ꯫ ꯁꯟꯖꯦ ꯅꯍꯥꯅ ꯇꯥꯕꯗ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯁꯒꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯖꯟꯗ ꯃꯇꯣꯝꯇ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯑꯣꯏꯅ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯖꯟ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯃꯁꯤꯗꯤ ꯀꯔꯤꯃꯠꯇ ꯆꯥꯎ ꯌꯥꯗꯗꯨꯅ ꯀꯣꯝ ꯂꯨꯅ ꯇꯧꯔꯒ ꯁꯤꯔꯕ ꯃꯇꯨꯡꯗ ꯐꯨꯝꯒꯗꯕꯒꯤ ꯉꯥꯏꯔꯕ ꯁꯒꯣꯜꯅꯤ꯫ ꯑꯁꯤꯕꯨ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯦꯝꯅ ꯄꯤꯔꯛꯂꯦ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯁꯨꯝ ꯄꯨꯔꯒ ꯂꯥꯛꯄꯗ ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯎ, ꯃꯐꯝ ꯑꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯃꯨ꯫ ꯁꯒꯣꯜꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯒꯣꯜ ꯑꯗꯨꯅ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯂꯦꯞꯂꯔꯤ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯗꯤ ꯏꯉꯛ-ꯉꯛꯏ꯫ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯆꯝꯕ ꯁꯒꯣꯜ ꯅꯠꯇꯦ, ꯑꯩꯒꯤ ꯃꯤꯡ ꯎꯆꯦꯛ ꯁꯔꯥꯕ ꯍꯥꯏꯕ ꯁꯒꯣꯜꯗꯨꯅꯤ꯫ ꯅꯪꯅ ꯅꯤꯡꯕ ꯃꯐꯝꯗ ꯉꯥꯏꯍꯥꯛꯇꯗ ꯌꯧꯕ ꯉꯝꯕ ꯑꯩꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯒ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯒꯣꯜ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯎ, ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯛꯎ, ꯅꯃꯥꯡꯗ ꯈꯨꯗꯛꯇ ꯂꯦꯞꯀꯅꯤ, ꯑꯩꯗꯤ ꯅꯣꯡꯊꯛꯀꯤ ꯂꯩꯆꯤꯟ ꯆꯥꯔꯒ ꯂꯩꯕ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯒꯣꯜ ꯑꯗꯨ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯟꯖꯦ ꯅꯍꯥ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯒ ꯉꯁꯤꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯖꯒꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯥꯏ꯫ ꯑꯁꯨꯝꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯂꯣꯏꯔꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯧꯔꯛꯂꯦ꯫ ꯎꯆꯦꯛ ꯁꯔꯥꯕ ꯍꯥꯏꯅ ꯀꯧꯕꯗ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ꯫ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯁꯣꯔꯥꯔꯦꯟꯒꯤ ꯀꯣꯅꯨꯡ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅ ꯁꯣꯔꯥꯔꯦꯟꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯀꯣꯅꯨꯡ ꯌꯧꯕꯒ ꯁꯒꯣꯜ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥ ꯂꯩꯃ ꯇꯔꯦꯠꯀꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯄꯨꯡ ꯌꯩꯅꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯄꯨꯡ ꯑꯗꯨ ꯑꯩ ꯑꯃꯨꯛꯇ ꯌꯩꯖꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯧꯗꯣꯛꯇ ꯁꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯏ, ꯁꯣꯏꯗ꯭ꯔꯕꯗꯤ ꯏꯆꯥ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯨꯖꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯔꯥꯔꯦꯟꯅ ꯃꯅꯥꯏꯁꯤꯡꯗ ꯄꯨꯡ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯄꯨꯡ ꯌꯥꯎꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯁꯣꯔꯥꯔꯦꯟ ꯑꯗꯨ ꯏꯉꯛ-ꯉꯛꯏ꯫ ꯁꯟꯖꯦ ꯅꯍꯥꯅ ꯆꯪꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯐꯝꯃꯒ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯨꯡ ꯃꯆꯥ ꯑꯃ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯄꯨꯡ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠ ꯑꯗꯨ ꯅꯣꯛꯂꯛꯏ꯫ ꯁꯣꯔꯥꯔꯦꯟꯁꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯉꯤ꯫ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯄꯨꯡꯒꯤ ꯃꯃꯥꯏꯗ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯊꯝꯕꯗ ꯄꯨꯡ ꯑꯗꯨ ꯆꯥꯎꯈꯠꯂꯤ꯫ ꯖꯒꯣꯏ ꯂꯩꯅ ꯂꯩꯅ ꯁꯥꯕꯗ ꯁꯟꯖꯦ ꯅꯍꯥꯅ ꯄꯨꯡꯃꯥꯏꯗ ꯅꯥꯟꯕꯗ ꯃꯔꯣꯜ ꯃꯇꯣꯝꯇ ꯇꯥꯟ ꯆꯥꯅ ꯆꯥꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯅ ꯇꯥꯟ ꯀꯥꯏꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯦ꯫ ꯋꯥꯕꯗ ꯍꯨꯃꯥꯡꯅ ꯃꯁꯥꯗꯣ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯁꯣꯔꯥꯔꯦꯟꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯇꯔꯦꯠꯃꯛ ꯋꯥꯟꯊꯗꯨꯅ ꯇꯨꯔꯦ꯫ ꯁꯣꯔꯥꯔꯦꯟꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯆꯥ ꯇꯔꯦꯠꯇꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯍꯥꯏꯗꯨꯅ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯈꯟꯖꯧ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯜꯂꯨ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯦ꯫ ꯁꯟꯖꯦ ꯅꯍꯥꯅ ꯈꯜꯂꯤ, ꯑꯇꯣꯝꯕꯤꯗꯤ ꯀꯔꯝꯕꯅꯣ? ꯌꯦꯠꯇꯒꯤ ꯑꯣꯏꯔꯣꯝꯗ ꯇꯔꯦꯠ ꯁꯨꯕꯗꯨ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯔꯣꯏꯕ ꯑꯁꯤ ꯈꯜꯂꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯒ ꯈꯟꯕꯗ ꯁꯣꯔꯥꯔꯦꯟꯅꯁꯨ ꯌꯥꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯒ ꯆꯪꯗꯨꯅ ꯁꯣꯔꯥꯔꯦꯟ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯦ꯫ ꯁꯣꯔꯥꯔꯦꯟꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯣ, ꯑꯩꯒꯤ ꯀꯨꯝꯃꯩꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯎ꯫ ꯁꯟꯖꯦ ꯅꯍꯥꯒ ꯅꯨꯄꯤ ꯑꯗꯨꯒ ꯊꯣꯔꯛꯂꯒ ꯎꯆꯦꯛ ꯁꯔꯥꯕ ꯁꯒꯣꯜ ꯇꯣꯡꯃꯤꯟꯅꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯏꯆꯥ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫
ꯁꯟꯖꯦꯅꯍꯥꯅ ꯏꯃꯥ ꯅꯃꯧ ꯄꯣꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯑꯗꯨꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥ ꯀꯣꯟꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯣꯡꯃ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯄꯗ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯑꯃꯅ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯏꯕꯦꯝꯃ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯥꯛꯄꯤꯌꯨ ꯇꯥꯗꯥ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯏꯕꯦꯝꯃ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯌꯥꯗ ꯐꯤꯕꯨꯜ ꯅꯝꯗꯨꯅ ꯅꯨꯄꯤ ꯑꯗු ꯍꯤꯒꯤ ꯁꯔꯪ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯗꯨꯅ ꯈꯨꯂꯩ ꯊꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯑꯗꯨꯅ ꯇꯨꯔꯦꯜ ꯇꯣꯔꯩ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯎꯆꯨꯛ ꯑꯃ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯔꯥꯞꯄ ꯖꯒꯥꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯁꯟꯖꯦꯅꯍꯥꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯒ ꯏꯃꯥ ꯏꯕꯦꯝꯃꯗꯤ ꯂꯩꯇꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯃꯥꯅ ꯏꯁꯤꯡ ꯁꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯃꯅꯤꯡꯗ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯗꯨꯅ ꯂꯩꯔꯨꯔꯦ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯃꯥꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯏꯃꯥ ꯅꯆꯥ ꯊꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯂꯥꯛꯏ꯫ ꯍꯤꯗꯦꯟ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯈꯥꯔꯣꯝ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯂꯒ ꯄꯥꯏꯔꯛꯏ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯅ ꯍꯤꯒꯤ ꯁꯔꯨꯡ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯇꯨꯔꯦꯟ ꯇꯣꯔꯩ ꯃꯇꯨꯡ ꯏꯟꯅ ꯁꯟꯖꯦꯅꯍꯥꯗꯨꯅ ꯎꯆꯦꯛ ꯁꯔꯥꯕ ꯇꯣꯡꯂꯒ ꯂꯥꯛꯄꯗ ꯂꯩꯔꯝꯂꯦ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯂꯥꯏ ꯑꯗꯨ ꯃꯉꯛꯁꯝꯗ ꯄꯥꯏꯔꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯨ꯫ ꯑꯃꯨꯕ ꯂꯥꯏꯅ ꯁꯤꯌꯨ ꯍꯥꯏꯕꯗ ꯁꯤꯕꯅꯤ ꯑꯉꯧꯕ ꯂꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯗ ꯍꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯁꯟꯖꯦꯅꯍꯥ ꯑꯗꯨꯅ ꯑꯃꯨꯕ ꯂꯥꯏꯁꯨ ꯐꯥꯔꯦ ꯑꯉꯧꯕ ꯂꯥꯏꯁꯨ ꯐꯥꯔꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯁꯔꯪ ꯑꯗꯨ ꯐꯛꯀꯥꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯍꯤ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯝꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯈ꯭ꯔꯦ꯫ ꯁꯟꯖꯦꯅꯍꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯌꯧꯔꯦ ꯃꯃꯥꯅ ꯏꯕꯦꯝꯃ ꯏꯁꯤꯡ ꯁꯣꯛꯄ ꯅꯇꯣꯝꯇ ꯆꯠꯂꯅꯨ ꯏꯃꯥꯒ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯆꯥꯛꯉꯟ ꯊꯣꯡꯉꯒ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯅꯕ ꯊꯤꯕꯤꯔꯦ꯫ ꯁꯟꯖꯦꯅꯍꯥ ꯑꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕꯗ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯗꯨ ꯅꯪꯅ ꯆꯥꯕ ꯌꯥꯔꯣꯏ ꯑꯩꯅ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯛꯆꯦꯡ ꯑꯃꯅ ꯇꯥꯞꯂꯛꯏ꯫ ꯍꯌꯤꯡ ꯑꯃꯒ ꯆꯤꯛꯅꯔꯤ꯫ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯝꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯟꯖꯦꯅꯍꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯥꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯖꯔꯁꯅꯨ ꯍꯥꯏꯅ ꯆꯥꯛ ꯆꯥꯗꯅ ꯊꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯉꯁꯤ ꯆꯥꯛ ꯑꯁꯤ ꯆꯥꯕꯤꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯏꯕꯦꯝꯃ ꯆꯤꯡꯅꯒꯅꯨ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯥꯕꯤꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯁꯟꯖꯦꯅꯍꯥ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯁꯟꯖꯦꯅꯍꯥ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯇꯥꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯃꯔꯝ ꯑꯗꯨ ꯇꯥꯛꯄꯤꯗ꯭ꯔꯕꯗꯤ ꯅꯅꯥꯎ ꯉꯁꯤꯗꯒꯤ ꯑꯩ ꯀꯔꯤꯁꯨ ꯑꯃꯠꯇ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯟꯖꯦꯅꯍꯥ ꯑꯗꯨꯅ ꯐꯔꯦ ꯏꯕꯦꯝꯃ ꯑꯩ ꯋꯥꯔꯝ ꯄꯨꯝꯕ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯄꯨꯊꯣꯔꯛꯎ꯫ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯄ ꯂꯣꯏꯔꯦ꯫ ꯁꯟꯖꯦꯅꯍꯥ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩ ꯁꯤꯕ ꯆꯪꯕ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯔꯣ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝ ꯊꯥꯡꯒꯠꯄꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯇꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯀꯛꯆꯦꯡ ꯑꯃꯒ ꯍꯌꯤꯡ ꯑꯃꯒꯅ ꯃꯨꯟꯅꯔꯤ꯫ ꯀꯛꯆꯦꯡꯅ ꯍꯥꯏ ꯅꯪꯗꯤ ꯄꯥꯏꯕ ꯉꯝꯕꯅꯤꯅ ꯄꯥꯏꯔꯒ ꯊꯤꯔꯨꯕ ꯌꯥꯏ ꯍꯥꯏꯅ ꯐꯨꯅꯔꯤ꯫ ꯑꯗꯨꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯁꯤ ꯆꯥꯖꯔꯁꯅꯨ ꯍꯥꯏꯅ ꯆꯥꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯈꯨꯂꯩ ꯊꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯀꯧꯏ꯫ ꯎꯆꯦꯛ ꯁꯔꯥꯕ ꯍꯦꯛ ꯍꯥꯏꯕꯒ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯎꯆꯦꯛ ꯁꯔꯥꯕ ꯇꯣꯡꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯊꯧꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯪꯒꯅꯤ ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯇꯥꯟꯅꯕꯗ ꯁꯒꯣꯜꯒꯤ ꯃꯃꯩ ꯇꯥꯞ ꯐꯩ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯕ ꯂꯥꯏꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯊꯣꯝꯃꯤ꯫ ꯁꯤꯌꯨ ꯍꯥꯏꯕꯗ ꯂꯝꯈꯥꯡꯗ ꯁꯤꯔꯦ꯫ ꯑꯩ ꯗꯣꯁ ꯄꯨꯕ ꯇꯥꯔꯦ ꯈꯜꯂꯒ ꯑꯃꯨꯛ ꯑꯉꯧꯕ ꯂꯥꯏꯅ ꯑꯃꯨꯛ ꯂꯪꯉꯤ꯫ ꯍꯤꯡꯉꯨ ꯍꯥꯏꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯂꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ ꯐꯪꯉꯛꯄꯗ ꯑꯃꯨꯛ ꯁꯤꯍꯜꯂꯤ꯫ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯍꯨꯝꯂꯛ ꯁꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯕꯣꯔ ꯐꯪꯗꯕ ꯑꯣꯏꯔꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯃꯈꯥ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ꯫
ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯎꯆꯦꯛ ꯁꯔꯥꯕꯒꯤ ꯃꯄꯥꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯤꯡꯕꯅꯤ, ꯑꯃꯨꯕ ꯂꯥꯏ, ꯑꯉꯧꯕ ꯂꯥꯏ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏꯅꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯒꯤ ꯕꯣꯔꯗꯒꯤ ꯑꯩꯅ ꯃꯤ ꯑꯣꯏꯕꯅꯤ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯗꯤ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯗ꯭ꯔꯦ꯫ ꯁꯟꯖꯦ ꯅꯍꯥ ꯑꯗꯨꯅ ꯃꯌꯨꯝ ꯍꯜꯂꯒ ꯃꯃꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫